Supreme Court na Waqf Amendment Act 2025 की provision खरा stay तौदुना थमख्रे। Supreme Court की Chief Justice of India B.R. Gavai अमसुंग Justice A.Z. Masigi bench amana interim order asi pass तौखिबनी। Order अदुगी key point सिंग अदुदी अहानबदा मियोय अमना Waqf गा मरी लेनबा थबक थौरम सिंग तौगे हायरबदी यामद्रबदा चाही मंगा इस्लाम धर्म चटपा ओइगदबनी हाइबगी provision अदु stay तौखिबनी। State government singna hana marik chumba rules amasung regulations sing frame tawduna systematic oiba mawangda Waqf board sing chalaina bagini hairi. Anisubada government na encroachment dispute lairiba Waqf gi lam amabu de-recognize tawbagi provision adusu stay tawki. Government ki official singna Waqf gi land dispute ki matangda khud thingzinba asi separation of powers pu violate tawi. Waqf gi chayet naba lam singbu tribunal amana natraga court amana decide tawdri fawba kana amatana semdok semjin tawba yaroi amasung third party amatana Waqf gi chayet nariba lam singda khuthingjin lakpasu yaroi hairi. Ahum subada Central Waqf Council da non-Muslim members sing maridagi henba yaroi amasung State Waqf Board singdana ahumdagi henba yaroi hairi. Masina hanagi non-Muslim amana State Waqf Board ki CEO oibagi provision adudi adumak ayaba piri. Masi oiduna su yariba makaidi Muslim amabu appoint tawgadabani hairi. Loinana Supreme Court na hanagi provision sing amasung condition sing maru oina Waqf gi anauba registration tawbagi matang settled areas ta Waqf gi lam anauba semba amasung hanana mamang thaktagi Waqf gi damakta sizinarakpa lambu automatically Waqf gi lamni haiba Waqf by user amasung limitation act ki matangdadi Supreme Court ki order asina adumak ahongba leitana thamli. Masigi Supreme Court ki anauba interim order asina hanagi yamna controversial oikiba provisions singdi adumak lengdana thamli adubu religious qualification amadi lamdi recognition ki matangdadi makhataba hearing chathadriba fawba hold tawduna thamli.